Assalamualaikum everyone. Ngasise ay Manipurda thoani matang kuirabagi matungda ado ay dress loishanba loirebako aduga pochai su loina hapchanba loire ado hojik thoani bag singse yam yame angang ani siga kamaina tawdoino khangdre thaijanbase sise ngarang laushanba hauramabane angang yelakpadagi adum loishallamdrebako thabakse chatlamdai khong thangdomdai mikupsida phoba pochai je thaijanba loidabine sije thamamadi amuka haidi taithokpa mosallamanebako aduna laushallaga upuda hapchallamage sijingje halakpaga dum haidi taithoknaroidnako motlandradi aduna sijingse laushanbe haba laushallamage aduga hi thoknaba tawrage mayam soinga yauduna yum yauhanbiyu haina mayam sudwa yaubiro hoje akhoi makha kumebako gari su lae aduga chatlage mayam hoje akhoi railway station yaurebako Dr. Ambedkar Nagarna mauda leibado Madhya Pradesh ki mauda leibado adugi train station do yaurebako aduga koi hojik changani sidagi changdoine aduga ada train leise sidaneba khoina tongdoise sidagi change Sanathoi mapaga dum napkre mapaga oina dum chaminakre sigi train sidane khoina tongdoise sina khoi lanthokphamnebako sije nakan yedoise haidi yenga fajana satradi aidi kibajane train lakadrana train tali se mayam leyebako to mayam oibasinane train tongba hore angani se hippaga leikre sit angomom phangebako adana masmanani di paukre haraorise dress ena taichana setrebako train da tongba sidi naina khrani na selaktrebako ahingama train da lektoine hayeng pung 3 makhai ayukke dumaina Delhi yerdoine ko aiso dum yani hana bisele mai su kem keratre sunscreen amaga lipstick khajitanga tairebako aduga kem toroktre dum train da naina khrani airport yauragoina angang soisu dress hawage Sanathoi mana pingai da tongkhrabasu train se satpa hirakpa haidi sumana kitang wakhal lakpadagi di ahanbo oidoinebako aduna mana chen bi sanariba amuk mapanda yengi adagi chen libe sanari ma haraujariba mani akhoi hojik Delhi yaure Delhi dagi hojik muk taxi toga airport chattoinebako Delhi ge aduga pung taraga minute 9 gi flight tongdoinebako angang ani siga senaba bag singje adum mina haidi senabaga video ko se fazana lawba ngamdabinebako adum ai yanaba mate lawraage Delhi airport yaure hojik adudi aisu de AngangSingse dress se change tawthokpirogebako aduga mu yenghalage sida leire Sanathoi ga dress change tawthore Sanathoi se mayam phajabra comment da haibiramo video se adum ai mate hapcharage ko memory oinaba adum hapabane ai airport sida aigi phone ju tahawrebako aigi phone da lawhiba video singdi adum phone da yahawredanaka nungai ba video yawkhre aduga akhoi nupai da khara lahawbado adune aina thagacharise aduga video sisu thengkhrebako haidi ai do video thagatningba pokhidrebako phone da tahawbado adum wakhanje nungaitabagi Papaga dadaga dress change tawba sangkhre ngairi Sanathoi ga mapanda video lawraga thogle papaga dadaga su wow ichathoi phajadre yango mayam comment daipiramo hero male yam lemna kalaitre yangone Sanathoi sinane angang dagi ahan
ꯁꯤꯡꯁꯤꯅꯅꯦ ꯁꯨꯝ ꯑꯉꯥꯡꯅꯁꯨ ꯑꯍꯟꯅꯁꯨ ꯇ꯭ꯔꯦꯟꯗꯁꯨ ꯑꯗꯒꯤ ꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯂꯪꯅꯅꯤꯡꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ ꯑꯗꯨ ꯑꯗꯥ ꯇꯧꯕꯗꯣ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯃꯤ ꯑꯇꯣꯞꯄꯅ ꯁꯨꯝ ꯄꯥꯏꯔꯛꯄ ꯁꯣꯛꯄ ꯇꯧꯕꯗꯅꯦ ꯀꯤꯕꯒꯨꯝ ꯀꯩꯒꯨꯝꯅꯦ ꯑꯗꯨꯝ ꯀꯞꯄꯤꯕ ꯃꯤꯅꯗꯤ ꯃꯥꯁꯦ ꯄꯝꯅꯤꯡꯉꯤꯕ ꯂꯧꯅꯤꯡꯉꯤꯕ ꯂꯪꯅꯅꯤꯡꯉꯤꯕ ꯑꯗꯨꯒ ꯃꯥꯅ ꯃꯤ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕꯁꯦ ꯑꯃꯠꯇ ꯌꯥꯗꯕꯤꯅꯦꯕ ꯑꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯛꯇꯒ ꯂꯩꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯍꯦꯟꯕ ꯃꯤ ꯎꯕꯁꯦ ꯄꯥꯈꯠꯂꯤꯕ ꯀꯞꯀꯅꯤꯕ ꯁꯨꯃꯥꯏꯅ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯂꯪꯅꯔꯒ ꯃꯅꯥꯎ ꯅꯤꯡꯕ ꯗꯗꯥꯅ ꯑꯃꯨꯛ ꯏꯁꯄꯦꯛ ꯎꯞꯄꯤꯈ꯭ꯔꯦ ꯃꯥꯗꯤ ꯃꯅꯥꯎꯁꯦ ꯌꯥꯝ ꯅꯤꯡꯖꯩꯌꯦꯕꯀꯣ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯣ ꯑꯃꯨꯛꯇꯪ ꯃꯥꯒ ꯂꯣꯏꯅꯔꯗꯤ ꯁꯥꯟꯅꯔꯗꯤ ꯀꯥꯟꯅ ꯑꯗꯨꯝ ꯁꯪꯉ ꯂꯩꯔꯤꯕꯀꯣ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯕꯣꯔꯗꯤꯡ ꯄꯥꯁ ꯂꯧꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯣꯟꯗ ꯑꯃꯨꯛ ꯆꯪꯉꯅꯤ ꯃꯅꯨꯡꯗ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯅꯥꯊꯣꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯀꯩꯀꯥꯁꯦ ꯎꯕꯗꯅꯦ ꯃꯥꯗꯤ ꯑꯍꯥꯟꯕ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯍꯩꯕꯀꯗꯣ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯨꯅꯅꯦ ꯃꯥꯅꯅꯦ ꯃꯃꯥ ꯁꯤ ꯌꯦꯡꯉꯣꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯂꯣꯜꯂ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯛꯏꯕ ꯃꯄꯥꯗ ꯑꯩꯉꯣꯟꯗꯅꯦ ꯃꯃꯥ ꯁꯤ ꯌꯦꯡꯉꯣꯅ ꯃꯥꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯌꯦꯡꯕ ꯍꯩꯔꯛꯄꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯂꯥꯛꯏꯁꯦ ꯑꯗꯨꯒꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯥꯏ ꯃꯇꯧꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯉꯥꯡꯅꯤꯀꯥꯅ ꯃꯥꯏ ꯊꯣꯛꯄ ꯂꯩꯇꯦꯕꯀꯣ ꯃꯆꯟꯁꯦ ꯃꯥ ꯌꯥꯝ ꯂꯨꯅ ꯁꯦꯟꯅꯖꯩꯌꯦꯕꯀꯣ ꯂꯤꯞ ꯇꯣꯡꯉꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯥ ꯅꯆꯥꯅꯨꯄꯤꯒ ꯅꯆꯥ ꯑꯩꯈꯣꯏ ꯏꯁꯀ꯭ꯔꯤꯟꯁꯤꯗ ꯅꯝꯈ꯭ꯔꯒ ꯑꯆꯥꯄꯣꯠ ꯃꯈꯥꯗ ꯊꯥꯗꯔꯛꯑꯒ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯃꯣꯏꯅꯤꯅ ꯂꯩꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯏꯌꯥꯔꯄꯣꯔꯠꯁꯦ ꯇꯔꯃꯤꯅꯦꯜ 2ꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯉꯥꯎꯖꯥꯅꯤ ꯑꯩꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯂꯧꯗꯣꯏꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯁꯪꯕ ꯉꯥꯛꯇ ꯑꯣꯏꯔꯒꯅꯦꯀꯣ ꯍꯥꯏꯗꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯑꯗ ꯑꯩꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯖꯥꯠꯅꯤ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯃꯈꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯃꯊꯛꯅꯤꯗꯅꯀꯣ ꯃꯈꯥꯗ ꯌꯦꯡꯊꯕꯒ ꯑꯣꯏꯕꯅꯤꯅꯅꯦꯀꯣ ꯌꯥꯝ ꯐꯖꯖꯥꯠꯅꯤꯗ ꯁꯥꯏ ꯃꯇꯥꯡꯁꯤꯗꯤ ꯌꯨꯝ ꯌꯧꯔꯅꯤ ꯉꯁꯤꯗꯤ ꯀꯥꯏꯅ ꯍꯔꯥꯎꯕꯩ ꯃꯇꯥꯡꯅꯦꯕꯀꯣ ꯑꯗꯨꯒ ꯐꯣꯟ ꯇꯥꯍꯧꯔꯦ ꯐꯣꯟꯁꯦ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯩꯝ ꯈꯪꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯐꯣꯟꯗꯣ ꯑꯗꯨꯝ ꯂꯧꯊꯣꯛꯎꯗꯕ ꯊꯧꯁꯥꯔꯨꯗꯕ ꯑꯗꯨꯝ ꯑꯗꯨꯒ ꯌꯨꯝꯗꯩꯒꯁꯦ ꯏꯌꯥꯔꯄꯣꯔꯠꯇ ꯄꯨꯡ ꯀꯌꯥꯗ ꯇꯥꯗꯣꯏꯅꯣ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯗꯨ ꯇꯧꯔꯒꯦꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯒ ꯍꯥꯏꯗꯤ ꯌꯨꯝ ꯌꯧꯔꯅꯦꯅ ꯍꯔꯥꯎꯕꯩ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯥꯏꯁꯦ ꯑꯗꯨꯒꯗꯤ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯗꯨꯋꯥ ꯀꯥꯎꯅꯗꯕꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯣꯝꯃꯦ ꯃꯕꯥꯅꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯌꯦꯟꯕ ꯂꯥꯛꯑꯦ ꯄꯤꯕ ꯂꯥꯛꯑꯦ ꯁꯤꯅ ꯕꯔꯒꯔ ꯂꯩꯔꯦ ꯕꯦꯖꯀꯤ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯣꯀ꯭ꯂꯦꯠꯀꯨꯝꯕ ꯑꯗꯒꯤ ꯖꯨꯏꯁ ꯑꯗꯨꯒ ꯃꯤꯛꯆꯔ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯈꯔ ꯌꯥꯎꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯗꯤ ꯂꯧꯕ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤꯅ ꯍꯨꯍꯧꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕꯒꯤ ꯄꯤꯁꯟꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯣꯏꯅꯤ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯝ ꯀꯥꯎꯗꯅ ꯍꯥꯞꯄꯛꯍꯧꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯣꯟꯗꯣ ꯌꯥꯎꯔꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ
ꯀꯩꯝꯇ ꯈꯟꯖꯤꯟꯗꯕꯤꯗ ꯂꯥꯛꯑꯒ ꯌꯨꯝ ꯌꯧꯔꯛꯑꯀꯥꯟꯗ ꯌꯦꯡꯕꯗ ꯌꯥꯎꯔꯝꯗꯕꯤꯅꯦꯕ ꯑꯗꯣ ꯈꯪꯉꯛꯄꯒ ꯐꯣꯟ ꯇꯧꯁꯜꯂꯦ. ꯐꯣꯟ ꯇꯧꯁꯟꯕꯗꯒꯤ ꯃꯣꯏ ꯄꯥꯏꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯀꯣꯗ ꯅꯝꯕꯔ ꯑꯃ ꯍꯥꯏꯔꯛꯑꯦꯕꯀꯣ ꯀꯣꯗ ꯅꯝꯕꯔꯁꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯂꯧꯕ ꯌꯥꯅꯤꯅ. ꯑꯗꯣ ꯑꯩꯈꯣই ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯜꯂꯒ ꯆꯪꯕꯗ ꯊꯥ ꯑꯃ ꯂꯩꯔꯒ ꯆꯪꯗꯣꯏꯅꯦꯕꯀோ ꯑꯗꯨꯗ ꯑꯩꯈꯣই ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯅꯤ. ꯑꯗꯣ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠ ꯌꯧꯁꯜꯂꯛꯑꯦ. ꯁꯅꯥꯊꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ. ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯂꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝ ꯆꯠꯂꯁꯦ. ꯌꯨꯝ ꯌꯧꯔꯦ. ꯂꯥꯟꯅ ꯄꯨꯕꯤꯔꯦ ꯁꯣꯏꯉꯥꯝ ꯌꯧꯍꯟꯗꯅ. ꯑꯗꯣ ꯔꯨꯝꯁꯦ ꯎꯄꯨ ꯀꯥꯡꯊꯣꯜ ꯂꯣꯏꯅ ꯁꯦꯡꯗꯣꯏꯅꯦ. ꯑꯋꯥꯕꯩ ꯑꯋꯥꯕꯇꯅꯤ ꯆꯠꯄꯁꯨ ꯍꯜꯂꯛꯄꯁꯨ ꯄꯨꯔꯥ